Hi guys, welcome back to my channel. Mayam ngasidi Maggi ga pasta ga mix tawraga thongbagi recipe mayam da share tawjarake jangna animak su hauri Maggi su pasta su tongan na thongga hauri ado ani simu punjhallaga thongbagi mahau simu tongali yam hauri ado hojikse ahan bada pasta se oina boil tawrani pasta se boil tawbagi hojik ising hape ko ising je khara yam hape aduga pasta se boil tawrani minute 9 phajana pasta se high flame da tawraga mix tawrani ado asise khara khara munjale ado high flame da tawre ado yamna phajana hena munjangraga su hauroi aduga phajana mundraga su chengchangaga hauroi aduduna hojikse phajana mulle perfect ore aduga hojik thongbada hapkadaba singse simple oina thongani aduduna moroga tekpa khamen simbi tilho aduga Maggi masala do ado tor hapani pasta boil tawloraga pasta do lokthokraga Maggi simu adugi singduga sum asabaduga hapchalaga minute amakak thammani aduga minute amakak thammaga minute amakak boil tawrani aduga ngihaktang minute ama anirom ising asabasiga thammani aduga loire hojikse animak phajana Maggi su pasta su loire ising loina phajana sengna chithokpa loikhre ado asmaina tawbase tatte haidi adum mating torga leibado Maggi sisu adumaina oi aduga hojikse thau sahalle khang sahalle aduga thau hape thau sisu phajana sare aduga tilo hapchale tithau che hapaga minute amarom thamme phajana otpirani olaga aduga khamen sembi hapchalani khamen sembi sum hapaga minute anirom tora thammani high flame da aduga high flame da ni hojik loina thongdoise aduga minute anirom thammani khamen sembi sum hapchalaga ado kaigumba asangba mangal lerga su hapa su haubane ado hojikse khamen sembi morotek pa hapaga ahan bada hojik pasta se hapchalaga phajana mix tawrani ado minute anirom sumaina hangdoga makhum hangdoga minute anirom ngaure aduga hojikse pasta se hapchalaga loina mix tawrani Maggi do hana hapchalaga ade pasta ne kaini hapchalaga otpado nungai roi aduduna hana aise pasta se hana hapchalle aduga pasta se hapa loiraga phajana mix tawrani minute ama rom sumaina ondongojin tawraga high flame da su minute ama ngaurani pasta se aduduga Maggi masala do ado loina hapchalani Maggi masala do Maggi hapa kanda hapaga diko otpada katang nungai te aduduna pasta sina hapada otpada nungai aduduna pasta hapa matamda hojik Maggi masala se hapchale Maggi masala se hapa matamda di mai se katang taphale masala hapa banina napsalakani aina hojik se phajana mix tawba loiraga hojik yengang kitang ka hapchale ko yengang je haptrasu optional le majudo katang phajana ba na hapine aduga thum katang chaire masala da su thum hapani na aduduna adu pasta food prasu thum ke kak su kem hapaude aduduna thum katang chaire aduga hojik se Maggi hapchalani Maggi singje loina hapchalani aduga phajana tap tawna tawraga olani Maggi sisu toidana ba tattana ba adumain tawraga tawrani ado mai se kitang taphalle aduduga mai se taphalaga Maggi se hapchalle Maggi hapa loiraga phajana mix tawrani sumain thongba se yam haubane mayam ado Maggi se hapa loiraga hojik se ising kitang half cup mu khatang hape kaigumba ising je hapningdraga su hapigano ado aise kitang juicy oina tawraga mahi kitang jawra tawra chaningbagi aduduna mahi yaurena su yam yawgadabana te si se dum kangjan gidoine aduduna asise phajana mahi kitang hapaga ado minute ani hom mahi se kitang kangjalakpa bo thammani napsalakpa bo aduduga loire ngasigi Maggi ga pasta ga punna thongbagi recipe se mayam thongaga charam hausu haubuni mayam sumai tawraga chabase mayam video se kapa matamda di mayam da share tawrani aina harau tawra kape aduga noksu nongninge editing tawba matamda Maggi pasta bu hojikan se angang pitra bo loina thonga chaba heirabane ado mayam da heirasu mayam na ado sumaina tawraga chaba recipe se mayam da shu share tawjage haina tawrakpane haitabasu leirambasu yaidana aduduna mayam recipe se share tawjare mayam su egi recipe se pambiragadi amuktang try tawraga chabiu aigi video se pambiragadi mayam like share subscribe comment tawbiramu aduga mathangda kai ki thangaloge habado comment ta habiramu thank you for watching